Nagaland gi sapuna angami gi lamda laiba maugi myoising chatkinaba talakle hairibu pau asi huyen lan pau pausidagi lokhat chabani tongan ba I pau singgidamak mayamna pausi asibu pabinaba ningsingjari Nagaland gi capital town Kohima gi Jakhmada headquarter oiriba Southern Angami Public Organization Sapo gi General Secretary amasung President Anina punna khujek piduna thokiba cherol amada Nagaland gi Angami area da lairiba maugi myoising satkinaba khangalakle hairi cherol asina haibagi matung inna customary gi chanabi matung inna mau council na chayetna duna lairiba Kejol sadagi Manipur gi security forcing lokthokigedabani haiba wafam thabakta onthoraktabadagi Angami gi area da lairiba maugi myoising satkinaba khangalakpani hairi thabagasi makha tana thoganingdaba thodoksin thorak handanaba amasung mau miyamgi yaifanabagi damak khanganbani hainasu phungdorakli Cherol asigi Kopising Angami Public Organization, Sakroma Public Organization, Northern Angami Public Organization, Western Angami Public Organization, Northern Maram People's Organization yauna Kohima amasung Sumugedima amasung Dimapur gi Deputy Commissioner Singh amasung Dimapur gi Police Commissioner da supi ki hairi Nakalamarom sapona phungdorak lebo wafam asiga mari lainana ngasimak Manipur gi DGP Rajiv Singh na mahaka phamanaba Nagaland gi DGP Rupin Sharma da aiba cherol ama Nagaland da lairiba maugi miyambu asoingam thokhandanabagi damak matik chaba security pibi baga loinana lokhatpam thokpa thabak sing lokhat pinaba haijakre hairi